ꯄꯥꯎꯆꯦꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯞꯗꯦꯠ ꯇꯧꯖꯔꯤ ꯅꯨꯃꯤꯠ 10ꯅꯤ ꯁꯨꯔꯕꯗꯤ ꯇꯦꯁ ꯇꯧꯗ꯭ꯔꯕꯁꯨ ꯃꯌꯨꯝꯗ ꯍꯟꯕ ꯌꯥꯔꯦ ꯍꯥꯏꯔꯛꯄꯗꯒꯤ ꯀꯣꯚꯤꯗ ꯄꯦꯁꯦꯟꯠꯁꯤꯡꯅ ꯑꯆꯧꯕ ꯏꯔꯥꯡ ꯍꯧꯈ꯭ꯔꯦ ꯃꯇꯝ ꯆꯥꯅ ꯇꯦꯁ ꯔꯤꯖꯜꯠ ꯄꯤꯗꯦ ꯍꯥꯏꯗꯨꯅ ꯀꯣꯚꯤꯗ ꯄꯦꯁꯦꯟꯠ 3 ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ ꯂꯝꯕꯣꯏ ꯈꯣꯡꯅꯥꯡꯈꯣꯡꯗ ꯂꯩꯕ ꯇ꯭ꯔꯦꯗ ꯑꯦꯟड ꯑꯦꯛꯁꯄꯣꯗ ꯍꯥꯡꯂꯤꯕ ꯀꯣꯚꯤꯗ ꯀꯦꯌꯔ ꯁꯦꯟꯇꯔ ꯍꯧꯖꯤꯛ ꯀꯣꯚꯤꯗ 19 ꯄꯣꯖꯤꯇꯤቭ ꯑꯣꯏꯔꯕ ꯃꯤꯑꯣꯏ 400 ꯍꯧꯖꯤꯛ ꯑꯅꯥ ꯂꯥꯌꯦꯡ ꯆꯠꯊꯗꯨꯅ ꯂꯩꯔꯦ ꯀꯣꯚꯤꯗ ꯀꯦꯌꯔ ꯁꯦꯟꯇꯔ ꯑꯁꯤꯗ ꯂꯩꯔꯤꯕꯁꯤꯡꯒꯤ ꯀꯣꯚꯤꯗ ꯇꯦꯁꯀꯤ ꯔꯤꯄꯣꯔꯠ ꯃꯇꯝ ꯆꯥꯅ ꯄꯤꯕꯤꯗꯕꯗꯒꯤ ꯍꯧꯖꯤꯛ ꯑꯆꯧꯕ ꯋꯥꯊꯣꯛ ꯑꯃ ꯑꯣꯏꯔꯦ ꯇꯦꯁ ꯇꯧꯈꯤꯕ ꯅꯨꯃꯤꯠ 6ꯅꯤ ꯁꯨꯔ ꯐꯥꯎꯕ ꯔꯤꯖꯜꯠ ꯄꯤꯗꯕꯗꯒꯤ ꯌꯥꯝꯅ ꯆꯥꯎꯅ ꯏꯔꯥꯡ ꯍꯧꯔꯛꯈ꯭ꯔꯦ ꯇꯦꯁ ꯔꯤꯄꯣꯔꯠ ꯃꯇꯝ ꯆꯥꯅ ꯄꯤꯗꯦ ꯍꯥꯏꯕꯗꯒꯤ ꯁꯥꯎꯗꯨꯅ ꯁꯦꯟꯇꯔ ꯑꯁꯤꯗ ꯂꯩꯕ ꯀꯣꯚꯤꯗ 19 ꯄꯣꯖꯤꯇꯤቭ ꯑꯣꯏꯕ ꯃꯤꯑꯣꯏ 4ꯗꯤ ꯉꯁꯤ ꯅꯨꯡꯊꯤꯜ ꯃꯁꯥ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯀ꯭ꯋꯥꯔꯦꯟꯇꯥꯏꯟ ꯇꯧꯖꯔꯒꯅꯤ ꯍꯥꯏꯅ ꯆꯠꯈ꯭ꯔꯦ ꯍꯥꯏꯔꯦ ꯆꯩꯔꯛ ꯑꯁꯤꯗ ꯉꯁꯤ ꯅꯨꯃꯤꯠ ꯆꯨꯡꯕ ꯃꯇꯨꯡ ꯄꯨꯡ 12:30 ꯇꯥꯕ ꯃꯇꯝꯗ ꯀꯣꯚꯤꯗ ꯀꯦꯌꯔ ꯁꯦꯟꯇꯔ ꯑꯁꯤꯗ ꯂꯥꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯁꯤꯡꯅ ꯀꯣꯚꯤꯗ ꯇꯦꯁ ꯇꯧꯕꯒꯤ ꯔꯤꯖꯜꯠ ꯃꯇꯝ ꯆꯥꯅ ꯄꯤꯗꯦ ꯍꯥꯏꯗꯨꯅ ꯑꯆꯧꯕ ꯏꯔꯥꯡ ꯑꯃ ꯍꯧꯔꯛꯈ꯭ꯔꯦ ꯂꯥꯌꯦꯡꯗꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯃꯈꯣꯏꯒꯤ ꯀꯥꯗꯒꯤ ꯊꯣꯔꯛꯂꯒ ꯄꯨꯂꯞ ꯑꯣꯝꯁꯤꯟꯗꯨꯅ ꯀꯣꯚꯤꯗ ꯇꯦꯁ ꯇꯧꯕꯒꯤ ꯔꯤꯖꯜꯠ ꯃꯇꯝ ꯆꯥꯅ ꯄꯤꯕꯤꯌꯨ ꯀꯔꯤꯒꯤꯗꯃꯛꯇ ꯄꯤꯕ ꯉꯝꯗ꯭ꯔꯤꯕꯅꯣ ꯍꯥꯏꯕ ꯄꯦꯟꯗꯕꯒꯤ ꯈꯣꯜꯂꯥꯎ ꯀꯌꯥ ꯂꯥꯎꯈꯤ ꯍꯥꯏꯔꯦ ꯃꯤꯌꯥꯝꯒꯤ ꯑꯀꯟꯕ ꯏꯍꯧ ꯍꯧꯔꯛꯄ ꯑꯁꯤꯗ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯗꯒꯤ ꯈꯪꯍꯜꯂꯛꯈꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝꯗꯤ ꯁꯦꯟꯇꯔ ꯑꯁꯤꯗ ꯅꯨꯃꯤꯠ 10ꯅꯤ ꯂꯥꯌꯦꯡꯗꯨꯅ ꯂꯩꯔꯛꯄ ꯃꯤꯑꯣꯏꯁꯤꯡꯗ ꯃꯈꯥ ꯇꯥꯕ ꯁꯤꯝꯇꯣꯝ ꯎꯠꯂꯛꯇꯕ ꯇꯥꯔꯕꯗꯤ ꯀꯣꯚꯤꯗ ꯇꯦꯁ ꯇꯧꯗꯨꯅ ꯃꯁꯥ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯆꯠꯄ ꯌꯥꯒꯅꯤ ꯃꯗꯨꯒꯤꯗꯃꯛꯇ ꯗꯤꯁꯆꯥꯔꯖꯀꯤ ꯃꯔꯤ ꯂꯩꯅꯕ ꯆꯦ ꯆꯥꯡ ꯄꯤꯒꯅꯤ ꯑꯗꯨꯕꯨ ꯃꯁꯥꯒꯤ ꯃꯌꯨꯝ ꯌꯧꯔꯒ ꯃꯈꯥ ꯇꯥꯅ ꯂꯩꯆꯠ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯅꯥꯔꯛꯄ ꯇꯥꯔꯕꯗꯤ ꯃꯁꯥ ꯃꯁꯥꯒꯤ ꯗꯥꯏꯇ ꯑꯣꯏꯖꯒꯗꯕꯅꯤ ꯍꯥꯏꯅ ꯈꯪꯍꯜꯂꯛꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤ ꯁꯦꯟꯇꯔ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯃꯈꯥ ꯇꯥꯅ ꯄꯦꯟꯗꯕꯗꯒꯤ ꯑꯆꯧꯕ ꯏꯔꯥꯡ ꯑꯃ ꯍꯧꯔꯛꯈꯤ ꯏꯔꯥꯡ ꯑꯁꯤ ꯂꯥꯛꯄꯗꯒꯤ ꯁꯦꯟꯇꯔ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯈꯥꯝꯗꯨꯅ ꯂꯩꯔꯝꯕ ꯑꯦꯝꯕꯨꯂꯦꯟꯁ ꯐꯥꯎꯕ ꯈꯨꯗꯛꯇ ꯊꯧꯗꯣꯛꯈꯤ ꯚꯣꯂꯟꯇꯤꯌꯔꯁꯤꯡꯅꯁꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯈꯤꯗꯦ ꯍꯥꯏꯔꯦ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗꯅ ꯗꯣꯛꯇꯔ ꯂꯦꯅꯤꯟ ꯑꯃꯁꯨꯡ ꯗꯣꯛꯇꯔ ꯎꯊꯥꯟꯗ ꯏꯔꯥꯕꯣꯠ ꯗꯦ ꯅꯨꯃꯤꯠꯇ ꯔꯥꯝꯁꯤꯡ ꯑꯃꯁꯨꯡ ꯏꯕꯣꯇꯣꯟ ꯅꯤꯡꯁꯤꯡ ꯃꯅꯥ ꯄꯤꯔꯒꯅꯤ ꯏꯔꯥꯕꯣꯠ ꯁꯦꯂꯦꯕ꯭ꯔꯦꯁꯟ ꯀꯃꯤꯇꯤ ꯃꯅꯤꯄꯨꯔꯅ ꯃꯍꯧꯁꯥꯗꯒꯤ ꯄꯤꯗꯨꯅ ꯂꯥꯛꯄ ꯅꯣꯡꯊꯣꯝꯕꯝ ꯏꯕꯣꯇꯣꯝꯕ ꯇꯤꯆꯔꯁ ꯑꯦꯋꯥꯔꯗ ꯃꯣꯃꯦꯟꯇꯣ ꯀꯨꯝꯁꯤ ꯆꯍꯤꯒꯤ ꯑꯣꯏꯅ ꯗꯣꯛꯇꯔ R.K. ꯂꯦꯅꯤꯟ ꯁꯛꯅꯔꯕ ꯃꯤꯌꯥꯝꯅ ꯍꯦꯟꯗꯣꯛ ꯊꯣꯏꯗꯣꯛꯅ ꯁꯛꯈꯪꯅꯔꯕ ꯗꯣꯛꯇꯔꯗ ꯄꯤꯔꯒꯅꯤ ꯃꯤꯌꯥꯝꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯒꯤ ꯑꯋꯥꯕ ꯆꯩꯊꯦꯡ ꯉꯥꯛꯊꯣꯛꯅꯕ ꯗꯣꯛꯇꯔꯅ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏꯗ ꯄꯤꯔꯤꯕ ꯑꯆꯧꯕ ꯈꯨꯗꯣꯜ ꯑꯁꯤ ꯁꯛꯈꯪꯕ ꯎꯠꯄ ꯑꯃꯗꯤ ꯍꯟꯗꯛꯀꯤ ꯀꯣꯚꯤꯗ 19 ꯂꯥꯏꯆꯠꯀꯤ ꯃꯥꯌꯣꯛꯇ ꯃꯤꯌꯥꯝꯕꯨ ꯅꯦ ꯇꯥꯅ ꯍꯤꯡꯅꯕ ꯑꯐꯕ ꯋꯥꯈꯜꯂꯣꯟ ꯑꯃ ꯄꯤꯗꯨꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯒꯤ ꯅꯥꯀꯣꯡꯗ ꯇꯥꯍꯟꯗꯨꯅ ꯑꯃꯗꯤ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯒꯤ ꯄꯥꯔꯝ ꯄꯊꯥ ꯄꯨꯝꯅꯃꯛ ꯄꯤꯗꯨꯅ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤ ꯁꯛꯅꯥꯏꯔꯕ ꯆꯤꯟꯇꯥꯛꯄ ꯑꯃꯒꯤ ꯃꯊꯧꯗꯥꯡꯕꯨ ꯁꯛꯈꯪꯗꯨꯅ ICCꯅ ꯂꯩꯈꯤꯗ꯭ꯔꯕ ꯅꯣꯡꯊꯣꯝꯕꯝ ꯏꯕꯣꯇꯣꯟ ꯇꯤꯆꯔ ꯑꯦꯋꯥꯔꯗ ꯃꯣꯃꯦꯟꯇꯣ ꯑꯁꯤ ꯈꯨꯠꯁꯤꯟꯅꯔꯒꯅꯤ ꯍꯥꯏꯔꯤ ꯂꯣꯏꯅꯅ ꯗꯣꯛꯇꯔ ꯊꯥꯔꯣꯏꯖꯝ ꯎꯊꯥꯟꯗ ꯂꯥꯏꯁ꯭ꯔꯝ ꯔꯥꯝꯁꯤꯡ ꯅꯤꯡꯁꯤꯡ ꯃꯅꯥ ꯃꯣꯃꯦꯟꯇꯣ ꯈꯨꯠꯁꯤꯟꯅꯔꯒꯅꯤ ꯗꯣꯛꯇꯔ ꯎꯊꯥꯟ ꯃꯤꯌꯥꯝꯅ ꯍꯟꯗꯛꯀꯤ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁ ꯂꯥꯟꯊꯦꯡꯅꯔꯛꯄꯗ ꯃꯅꯤꯄꯨꯔꯒꯤ ꯗꯣꯛꯇꯔꯁꯤꯡꯒꯤ ꯃꯔꯛꯇ ꯑꯆꯧꯕ ꯃꯐꯝ ꯑꯃ ꯈꯟꯕ ꯉꯝꯂꯤꯕ ꯍꯦꯟꯗꯣꯛ ꯊꯣꯏꯗꯣꯛꯄ ꯃꯤꯁꯛ ꯑꯃꯅꯤ ICCꯅ ꯍꯟꯗꯛ ꯗꯣꯛꯇꯔꯅ ꯀꯠꯊꯣꯛꯄꯒꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤꯗꯃꯛꯇ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯕ ꯑꯃꯗꯤ ꯑꯄꯦꯟꯕ ꯄꯣꯛꯏ ꯇꯁꯦꯡꯅꯃꯛ ꯃꯍꯥꯛ ꯀꯠꯊꯣꯛꯄꯒꯤ ꯂꯝꯖꯤꯡ ꯃꯩꯔꯥ ꯑꯃꯅꯤ ꯃꯁꯤꯒꯤꯗꯃꯛꯇ ꯗꯣꯛꯇꯔ ꯎꯊꯥꯟ ꯈꯟꯒꯠꯆꯗꯨꯅ ꯃꯅꯥ ꯑꯃꯁꯨꯡ ꯃꯣꯃꯦꯟꯇꯣ ꯑꯁꯤ ꯈꯨꯠꯁꯤꯟꯅꯔꯒꯅꯤ ꯃꯍꯥꯔꯥꯁꯇ꯭ꯔꯗ ꯕꯤꯜꯗꯤꯡ ꯅꯤꯡꯈꯥꯏꯕꯗ ꯁꯤꯈꯤꯕ 10 ꯁꯨꯔꯦ ꯃꯍꯥꯔꯥꯁꯇ꯭ꯔꯒꯤ ꯊꯥꯅꯦ ꯗꯤꯁꯇ꯭ꯔꯤꯛꯇ ꯆꯍꯤ 90 ꯁꯨꯔꯕ ꯕꯤꯜꯗꯤꯡ ꯑꯃ ꯉꯔꯥꯡ ꯅꯤꯡꯈꯥꯏꯕꯒꯤ ꯊꯧꯗꯣꯛꯇ ꯁꯤꯈꯤꯕ ꯃꯁꯤꯡ ꯃꯤꯑꯣꯏ 10 ꯁꯨꯈ꯭ꯔꯦ ꯉꯁꯤ ꯆꯍꯤ 2 ꯃꯈꯥꯏꯒꯤ ꯅꯨꯄꯥ ꯃꯆꯥ ꯑꯉꯥꯡ ꯑꯃ ꯌꯥꯎꯅ ꯃꯤꯑꯣꯏ 8 ꯁꯤꯅ ꯐꯪꯈꯤ ꯁꯤꯈꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯉꯥꯡ 9 ꯌꯥꯎꯏ ꯍꯥꯏꯅ ꯑꯦꯖꯦꯟꯁꯤꯒꯤ ꯄꯥꯎꯅ ꯍꯥꯏꯔꯦ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯏꯟꯀ꯭ꯋꯥꯔꯤ ꯀꯃꯤꯇꯤ ꯁꯦꯝꯗꯨꯅ ꯊꯤꯖꯤꯟꯕ ꯍꯧꯈ꯭ꯔꯦ ꯍꯥꯏꯔꯦ ꯂꯣꯏꯅꯅ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯕ ꯃꯤꯑꯣꯏ ꯀꯌꯥ ꯁꯁꯄꯦꯟ ꯇꯧꯔꯦ ꯍꯥꯏꯔꯦ MP ꯅꯤꯡꯊꯧ ꯂꯩꯁꯦꯝꯕ ꯁꯅꯥꯖꯥꯎꯕꯅ ꯃꯩꯇꯩꯂꯣꯟꯕꯨ ꯀ꯭ꯂꯥꯁꯤꯀꯦꯜ ꯂꯦꯡꯒ꯭ꯋꯦꯖ ꯊꯥꯛꯇ ꯊꯝꯅꯕ ꯄꯥꯔꯂꯤꯌꯥꯃꯦꯟꯇ ꯄꯨꯈꯠꯈ꯭ꯔꯦ ꯃꯅꯤꯄꯨꯔꯒꯤ ꯅꯤꯡꯊꯧ ꯑꯣꯏꯕꯗ ꯅꯠꯇꯅ ꯔꯥꯖ꯭य ꯁꯚꯥꯒꯤ MP ꯑꯣꯏꯔꯤꯕ ꯂꯩꯁꯦꯝꯕ ꯁꯅꯥꯖꯥꯎꯕ ꯃꯩꯇꯩꯅ ꯃꯅꯤꯄꯨꯔ ꯂꯣꯟꯕꯨ ꯀ꯭ꯂꯥꯁꯤꯀꯦꯜ ꯂꯦꯡꯒ꯭ꯋꯦꯖꯀꯤ ꯊꯥꯛꯇ ꯊꯝꯅꯕ ꯄꯥꯔꯂꯤꯌꯥꯃꯦꯟꯠ ꯃꯤꯐꯝꯗ ꯄꯨꯈꯠꯈ꯭ꯔꯦ ꯅꯤꯡꯊꯧ ꯁꯅꯥꯖꯥꯎꯕꯅ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯇ ꯄꯨꯈꯠꯈꯤꯕ ꯋꯥꯐꯝ ꯑꯗꯨꯗꯤ ꯃꯩꯇꯩꯂꯣꯟꯕꯨ ꯀ꯭ꯂꯥꯁꯤꯀꯦꯜ ꯂꯦꯡꯒ꯭ꯋꯦꯖꯀꯤ ꯊꯥꯛꯇ ꯊꯝꯕꯤꯅꯕ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯈꯤ ꯂꯣꯏꯅꯅ ꯃꯣꯗꯦꯜ ꯏꯟꯗꯤꯌꯥ ꯂꯦꯡꯒ꯭ꯋꯦꯖ ꯑꯃꯕꯨ ꯀ꯭ꯂꯥꯁꯤꯀꯦꯜ ꯂꯦꯡꯒ꯭ꯋꯦꯖꯀꯤ ꯊꯥꯛꯇ ꯊꯝꯕꯗ ꯚꯥꯔꯠ ꯁꯔꯀꯥꯔꯅ ꯀ꯭राꯏꯇꯦꯔꯤꯌꯥ 3 ꯊꯝꯂꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯣꯟ 3 ꯚꯥꯔꯠ ꯁꯔꯀꯥꯔꯅ ꯄꯤꯔꯤꯕ ꯀ꯭राꯏꯇꯦꯔꯤꯌꯥ ꯑꯁꯤ ꯁꯨꯕ ꯃꯔꯝꯅ ꯂꯣꯟꯁꯤꯡ ꯑꯁꯤ ꯀ꯭ꯂꯥꯁꯤꯀꯦꯜ ꯂꯦꯡꯒ꯭ꯋꯦꯖꯀꯤ ꯊꯥꯛꯇ ꯂꯩꯅꯅꯕ ꯍꯥꯏꯔꯦ ꯍꯥꯏꯔꯤꯕ ꯂꯣꯟꯁꯤꯡ ꯑꯁꯤ ꯀ꯭राꯏꯇꯦꯔꯤꯌꯥ ꯁꯨꯕ ꯃꯔꯝ ꯑꯣꯏꯕꯅ ꯀ꯭ꯂꯥꯁꯤꯀꯦल ꯂꯦꯡꯒ꯭ꯋꯦꯖꯀꯤ ꯊꯥꯛꯇ ꯂꯩꯕ ꯉꯝꯈꯤꯕ ꯃꯔꯝꯅ ꯃꯩꯇꯩꯂꯣꯟ ꯑꯁꯤꯁꯨ ꯚꯥꯔꯠ ꯁꯔꯀꯥꯔꯅ ꯄꯤꯔꯤꯕ ꯀ꯭राꯏꯇꯦꯔꯤꯌꯥ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯁꯨꯏ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯈꯤ ꯃꯔꯛ ꯑꯁꯤꯗ ꯃꯦꯆꯤꯟ ꯌꯥꯔꯨꯗꯕ ꯀꯤꯠ ꯂꯥꯛꯇꯕꯗꯒꯤ ꯀꯣꯚꯤꯗ 19ꯒꯤ ꯇꯦꯁ ꯇꯧꯕꯒꯤ ꯔꯤꯖꯜꯠ ꯄꯤꯕ ꯉꯝꯂꯨꯗ꯭ꯔꯦ ꯃꯅꯤꯄꯨꯔꯒꯤ ꯑꯆꯧꯕ ꯑꯅꯥ ꯂꯥꯌꯦꯡꯁꯪ ꯑꯣꯏꯔꯤꯕ ꯔꯤꯖꯅꯦꯜ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯃꯦꯗꯤꯀꯦꯜ ꯁꯥꯏꯟꯁꯦꯁ ꯔꯤꯝꯁꯇ ꯂꯩꯔꯤꯕ ꯀꯣꯚꯤꯗ 19ꯅ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯁꯦꯝꯄꯜ ꯇꯦꯁ ꯇꯧꯅꯕ ꯂꯩꯔꯤꯕ ꯃꯦꯁꯤꯟ ꯑꯁꯤ ꯌꯥꯔꯨꯗꯕꯗꯒꯤ ꯃꯇꯝ ꯆꯥꯅ ꯀꯣꯚꯤꯗ 19 ꯇꯦꯁꯀꯤ ꯔꯤꯖꯜꯠ ꯐꯪꯕ ꯉꯝꯗꯕ ꯑꯣꯏꯔꯝꯂꯦ ꯍꯥꯏꯕꯁꯤ ꯄꯥꯎꯆꯦ ꯑꯁꯤꯅ ꯈꯪꯕ ꯉꯝꯂꯦ ꯀꯪꯂꯩꯄꯥꯛꯀꯤ ꯃꯩꯔꯥꯅ ꯊꯤꯒꯠꯄꯗ ꯔꯤꯝꯁꯀꯤ ꯑꯣꯊꯣꯔꯤꯇꯤꯗꯒꯤ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯔꯤꯝꯁꯇ ꯂꯩꯔꯤꯕ ꯀꯣꯚꯤꯗ 19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯕ ꯃꯤꯑꯣꯏꯁꯤꯡꯗꯒꯤ ꯂꯧꯔꯛꯄ ꯁꯦꯝꯄꯜ ꯇꯦꯁ ꯇꯧꯅꯅꯕ ꯃꯦꯁꯤꯟ ꯑꯁꯤ ꯍꯧꯈꯤꯕ ꯁꯦꯞꯇꯦꯝꯕꯔ 13ꯇ ꯌꯥꯈꯤꯗꯦ ꯃꯔꯤ ꯂꯩꯅꯕ ꯃꯦꯀꯥꯅꯤꯛ ꯀꯧꯗꯨꯅ ꯈꯨꯗꯛꯇ ꯁꯦꯝꯖꯤꯟꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗꯒꯤ ꯁꯦꯞꯇꯦꯝꯕꯔ 13ꯇ ꯃꯦꯁꯤꯟ ꯑꯁꯤ ꯍꯥꯟꯅꯒꯨꯝ ꯔꯟ ꯇꯧꯕ ꯌꯥꯈꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯇꯦꯁ ꯇꯧꯕ ꯑꯁꯤꯗ ꯇꯉꯥꯏ ꯐꯗꯅ ꯆꯪꯗꯕ ꯌꯥꯗ꯭ꯔꯕ ꯀꯤꯠꯁꯤꯡ ꯃꯇꯝ ꯆꯥꯅ ꯐꯪꯕ ꯉꯝꯈꯤꯗꯦ ꯃꯗꯨꯅ ꯀꯣꯚꯤꯗ 19 ꯇꯦꯁꯀꯤ ꯔꯤꯖꯜꯠ ꯃꯇꯝ ꯆꯥꯅ ꯄꯤꯕ ꯉꯝꯗꯕꯒꯤ ꯃꯔꯝ ꯑꯣꯏꯈꯤ ꯄꯥꯎ ꯑꯁꯤꯅ ꯀꯣꯚꯤꯗ 19 ꯇꯦꯁ ꯇꯧꯕꯗ ꯇꯉꯥꯏ ꯐꯗꯅ ꯆꯪꯗꯕ ꯌꯥꯗ꯭ꯔꯕ ꯀꯤꯠꯁꯤꯡ ꯑꯁꯤ ꯗꯤꯜꯂꯤꯗꯒꯤ ICMRꯒꯤ ꯈꯨꯠꯊꯥꯡꯗ ꯊꯥꯔꯛꯀꯗꯕꯅꯤ ꯑꯗꯨꯕꯨ ꯗꯤꯜꯂꯤ ꯀꯣꯜꯀꯇꯥ ꯒꯨꯋꯥꯍꯥꯇꯤ ꯏꯝꯐꯥꯜ ꯐ꯭ꯂꯥꯏꯠꯇ ꯊꯥꯔꯛꯀꯗꯕ ꯑꯁꯤꯗ ꯅꯣꯡꯃ
नोमा कोलकाता पंदुना लेरुबदगी किचिंग असी फंगबा ngamdabadagi COVID-19 test tawbaki result thengthabagi maram oikhe adubu haujiti COVID test tawnaba machine ningthina function tawba yare masigi mathakta tangai fadana changdaba yatraba kiching marang kaina leire maduna makhatana COVID-19 test tawbagi result mahausa ko matam chana phanganba ngamlagani haire machine charudaba amasuk kit phangdaba maram nang asi fawada miyoi chatruklomgi sample test tawdana panduna leire adubu hayengdagi de matam chana result sing piba ngamlagani haire Nakalamoromda birthday jauruba angang nupi macha amasu positive oire community transmission lakpagi mong urakpadagi kaksingi dukal kaithel sing September 16 phopa thong angdanaba apel tawkhre Kakching district ki manung channa Kakching turel wangmo ward number 5 that leiba ketri mayung gi imung amada birthday gi thorom jaurupi nupi macha amasu ngasi COVID-19 positive oire haujik phabuda birthday gi thorom adu de jauruba angang manga COVID-19 positive oire Kakching the COVID-19 laichat asi community transmission lakpagi mong urakpadagi Kakching gi dukan amadi kaithel sing September 16 phoba thong angdanaba khangan khre ngasi dong na positive oiba thengnari ba angang nupi macha asi supnagi sahi taramaka khakta ngaire Kakching turel wangba ward number 4 dagi ne September tang 12 da pangthokpa birthday gi thorom adu da saruk yaruba angang nipan gi manungda angang taruk ngasi COVID-19 test tawbada nauna angang ama COVID-19 positive oiba thengnagi Panbaya abadi birthday gi thorom pangthok lebe ipung asi gi mui manga su punna COVID-19 positive oiduna haujik mari leinaba COVID care center da layeng bagi thabak chathari bane Nakalamoromda Kakching da COVID-19 laichat asi community transmission gi mongda chantorapagi chingnaba yamna chawna leirakpadagi Kakching municipal town gi manungda leiriba kaithel singda dukan amadi potpham phamtuna pot joliba sing amadi leiriba singda September tang 16 phawba potpham amadi dukan sing thon glon binaba Kakching municipal council gi chairperson N Shanti Kumar Singhana thokpa cherol amana appeal tawrakle Arubeda content sing asigi maru pau khara asi pau ramjari Manipur local news YouTube channel amadi Facebook page asidagi yengbiru punamu puthaga chari loina na channel asin adom da kana rabadi subscribe like and share tawba ka bigunu punamu amakana thaga chari